ꯍꯜꯂꯣ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯝꯖꯥꯔꯜꯗꯨꯂꯥ ꯑꯩꯈꯣꯏꯒꯤ ꯄꯤꯖꯥ ꯄꯥꯏꯔꯒ ꯈꯪꯅꯕ ꯃꯌꯥꯝꯅ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯦ ꯊꯥꯕꯜ ꯆꯣꯡꯕꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯌꯦꯡꯃꯤꯟꯅꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯗꯤ ꯊꯥꯕꯜ ꯌꯦꯡꯕ ꯃꯐꯝꯗ ꯑꯩ ꯌꯧꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯎꯠꯆꯔꯒꯦ ꯊꯥꯕꯜꯁꯦꯀꯣ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯂꯣꯏꯐꯥꯎ Abang dia berang nasida, aku ini wajah baik pada mabuk di negara. Abang nasi pun jangan pada nak bukan ceri. Abang sungguh nak mabuk di wahai sana. Aku ini wajah baik pada semua. Tolong dan nasi ceri.
ꯉꯁꯤꯒꯤ ꯊꯥꯕꯜ ꯑꯁꯤꯕꯨ ꯁꯤꯜ ꯂꯥꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯒꯤ ꯀꯥꯡꯄꯟꯗ ꯀꯧꯁꯤꯟꯖꯔꯤ ꯍꯜꯂꯣ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯥꯕꯜ ꯑꯁꯤꯕꯨ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯃꯀꯣꯛ ꯃꯔꯨꯑꯣꯏꯅ ꯄꯨꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯒꯤ ꯃꯌꯥꯏꯒꯤ ꯀꯥꯡꯄꯟꯗ ꯈꯨꯠꯂꯩ ꯊꯨꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯛꯀꯤ ꯊꯣꯡꯗ ꯍꯟꯅ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ
video lon ko ni na so mapagagi lang na may namanta ay ko ki sini lagi pa mage gi nagori ay ko ki double job ke ba ichani se shikha katak pulong ka lawala nahi badagi ay ba itina ushiko mapagagi ko kilo jamata nogo ni shikari ay ko ma video lon ko ni na Mami gặp thằng ngoài bro, làm tiếp vào đây.
ꯃꯌꯥꯝ ꯑꯃ ꯀꯩꯒꯤ ꯆꯣꯡꯗꯕꯅꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯨ ꯍꯥꯏꯐꯦꯠ ꯁꯥꯡꯉꯦ ꯑꯗꯨꯒ ꯂꯣꯏꯅ ꯄꯨꯡ 12 ꯃꯈꯥꯏ ꯍꯦꯜꯂꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯣꯕꯥꯏꯜꯒꯤ ꯃꯩꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ